Ngarang Ahing Sekmai Lanthoktuna Kangpokpi Tamna Changsinnaba Hotnaruba Miyoi ani police ki KANGBUNA THENGNADUNA EMUNG MANUNGGI MIYOISINGDA KHUSINNAKHRE meitei singi asi lamdamni haina launariba Kangpokpi district fauduna Senapati Tamna chatlamba Miyoi ani police ki KANGBUNA mayang khangdagi kallaba matung aso engam yauduna EMUNG MANUNGGI MIYOISINGDA KHUSINNAKHRE hairi pawasina makatana hai police na kallaba Miyoi ani adu alto car registration number MN01 G6592 da lakhibani makhoi ani ngarang numidang pung Taraga Nitoirom Tarakwa Matamda Police ki KANGBUNA Mayang Khangi area da Thengnabadagi Fajinduna Thamlaba matung Osi Senapati ki KANGBUNA ngasi ayu Kanglatombi fawa thilaklaga Sekmai Police ta khusinnakhibani tungda Sekmai Police ki KANGBUNA ngasi ayu pung Nipal makhairom taba matamda EMUNG MANUNGGI MIYOISINGDA KHUSINNAKHRE haire khusinnakhriba Miyoi ani adu amana luang sangbam godown maning laikai dagi Guru Aribam Tiken Sharma sahi nifugunithoi apokpa Guru Aribam Tomba Sharma kawi aduga Atopa Miyoi adugi mamingna luang sangba mamang laikai dagi nongthomam Arun Singha sahi nifuga manga apokpa N Munindro ni hairi ningsingba yabadi kumja 2023 gi May 3 dagi hogduna lamdam asida thokliba irangi manungda Sekmai lansinduna Kangpokpi district Changsinnaba meitei macha kya thiba khangdana amadi pharba matungda hatkiba thokdoksing thokhiba laikhrabani madugi matungda police ki KANGBUNA lambi paring asida maram sadana Sekmai Lanthoktuna Kangpokpi district lansindanaba khangan khibaga loina akarma checking thorangsu lokhotuna leiribani amorom the Ministry of Home Affairs ki maikai digi Kuki Jo Singh National Highway number 2 Imphal Dimapur paringda sathok sasin tawbuda makhal amatagi athing mapi tanaba khangan khiba laikhrabani Ministry of Home Affairs ki khongthang adugi mayokta haukibani thugaba numita Kuki Jo Council KZC na mapung phana thodang logduna Kangpokpi district headquarter da leiba LMNC Hotel da Kuki Jo Civil Society Organization singi oiba high profile public meeting amasu pangthoktuna wa khanakhiba laikhrabani